mayam ngasidi aigi mini kitchen gi mapanda leirang akhoi makhada direct adum sabado adu oina sabagi video yengminarasi ko aigi mini kitchen da akhoi iche daya balana nungsina comment tawbirae gas na hujik yamna tangbanina leirang se mahak saba haite aduna sabagi video leirang ani gi matangda utpiro hai ko hainingai leitana thagachari iche adu ai leirang se chawna budi sadre aduga aina mini kitchen gi system da sariba asumna iche na su achawbada dum sabiba yagani sigi system da ko ahambada aina makhagi kaino se tawthokpa loiraga aduga mathakta aina leibak asumna hapiba sumaina hapaba matungda kamai tawi haibado yengminarasi ko mayam video ase loiba fo aigi icha singsu kanna pukhi sari ado pukhi macha si semba loira yenghanjarake ado leibak se sumaina mathakta complete tholaga taibiba loiraga ko haijang na phajana tawna magi mamai se loina manahanba haitare ko plan manahanba haitare adaidi side side sisu sumaina manana kakthat pirani kakthalaba matungda adu loiraga khoigi sing thinjanbamsu kakhidoini ko asmaina sum aina sariba design se aina piktakna sajaragasu achawbada saningasu dum simaina dum sadoini sabai mawongdi chap manarineba ko pikpa chawba adugi karisu khetnaba leite sabagi mawongdi chap manarine ado sumaina sum sabiyo sumaina piktak tawraga khoigi maithong mari sumaina phala tawbasina ne mubusu watpaneba leirang se yamna mairi chafamda yamna laudabani ko ado sina sing thinjanbamjina siga leire sumaina mapanda fix sabasina thangdok thangjindi tawraroi ko aina imungda thongnariba leirang machado aduduna dum thangdok thangjin tawba yayeba ko ado sumaina aina mapanda sari sidi fix dum leidrobani haitare ado phajabra phajadabra dikhangde mayamna comment tawbiro ko ado ngasidi nungsaju haipe sai akhoi pisari gi pukhi se phajadra yeng mayam sabasu loithare ado leibak se kitang mamai manana sai sai station birage mini kitchen gi video se camera se nakna kapani na ko aduna mina chawna di upaneba ado aigi inakta laaba matungda aigi leirang se uba matamda ko khangpik pikpa siga mina ngai haitare ado yamna nungsibane leirang se sabasu loire mayam mathangda siga thongbasu soidana mayamda share tawjarake ko yamna rasi leina phajabane ado aigi mini kitchen gi video da nungsina comment tawbirakpa khwai punamakpu matam chupada iben imoinuna thawjanbiba nungsibiba chanbiba afaba yaifabata oiba pinabisanu nachanana aina matam chupada khoirambada mayamgi su yauribani haitare ko aduga bad comment tawrakpa ichinawsing yengningdragadi yengbigano karisu waroba leite ko aduga bad comment di tawbirakano aigi mini kitchen gi video se sum entertainment oina mayamda khudol tamjabane yaifabada oibo oiminarasi ko mayam matam bombada